इमागी चखुमना मयाम खुरुमजरी फ्रेंड मयाम ngasidi sana sengbagi video semjari sana jingje koi mola ka na konjangda chala ga toina sengdokpadi koi ngamde aduna yumda oina sana konjangda sengbagi niyom duda yumda sengji aduna aigi sana kitang araiba khrase loi motsal lebako aina nahan makhai sijanabagi adu ai huji sengji mayam su yengji mayam su khangnanabako adu ai gise sije moiji sida su stone yawe aduga sisu stone yawbani adu chumbasisu adum sengtokpa yai ko stone yawrasu aduga khoigi sumaina naning yawragadi nut kumba naning kumba yawragadi ko adum hanto thambiyu hadi sengdokpa matamda ko sumaina hantokpiroba aduga aina hausi tengkot ama lauranebako tengkot sida aina vinegar hapkaneba se white cooking vinegar asije khoigi adomdane thongba thakpada sijanabada natana khoigi pochai amot akai sengdokpasu sijanaba yamna phayeba mseko kaisu side effect leiba nate sana sengba matamda koina konjangda adomnasu ubiramgani ko koi moina bottle amadagi karigumba mahi ama haiba khotpase adum ubiramganeba ado si mahi se laurasi ko masida ising khara mix tauji si leijare aigi se duga sida aigi ngasai gi sana jingja hapjalasi ko yam laiba niyom ni mayam koina konjangda sengba puragadi ko khoi adum lupa chamjani ni adum pidadi nungaiteba adum pidurini paisa tingdurini aduna yumda adum yam laiba niyom sida ko sembiyo si leijare ko aigi se mathangdana amu koi thum khara hapsi ko thumje aina spoon ani hapjare ko thumje tumnaba kitang sumaina mix tauji aduga khoina vinegar je leitragadi ko champra oina tawbirasu yai champra mahi do lokthokpiro ko champra ani ohumgi mahi do lokthokpiro aduga ising khara mix tawraga adum tawba yai ado sina baking soda hapsi ko sina baking soda hapaba matungda tu koigi mana saugalaise adomnasu ubiramgani konjangda koi moina sana sengba matamda ko sumaina adum khara niyomje si ngahak sumaina sum saugalaga thamgisi magi bubbles thoklaise loyo phawba ngahak thamji adum tingisi yam laiba niyomni kasu luba nate adom juko aigi niyom sida amtang follow tawraga adum tawbiyu sengdokpiyu sana jingdo isana adum ado sumaina ko mix tawji yengo thadabada ngairi sana gi color je change tawre hujikse adom ju khangbirangani ko ngasai thadagibadagidi hujikna color je langba haureba koi 5 minute mukti nga thamjeba ko sumaina adoga aigi je hujik 5 minute mukti dum phareba ado amu sije gas romda chalaga gas ta amu thangasi ko sumaina ngatang sanji ko yam sanba yam saugalangadaba nate ko haipetang isingje lumbu dagi kitang helamna ne sanji tu masu je kya phajarage umya dum se process se tangkhai masu wali ba hujik niyom so ai hujik gas se off tawjarage ado masi amu normal temperature oiba bawba ko dum inghan gi jeba nga main kharaga adum otpiu ko ado mayam kaimta pakhatpinu koi masi tawre na koi weight handagadaba nate dagi sana sokadaba nate ising asabada lon basina ko kaisumta masigi side effect kaimta oiroi phabunga tani oidi se sumai khaga adum lengbiyo koi phata haudi manungda leramatu ko adum khara thokhinaba singatang side ta ingalaga thamgisi ado aigi je hujikse koi isingje adum ingdare kuna paibata ngamme ado sumai tawraga sana jingje lokhalasiko
ꯁꯤ ꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯏꯪꯕꯅꯤ, ꯅꯣꯔꯃꯦꯜ ꯋꯥꯇꯔꯅꯤ꯫ ꯁꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯧꯈꯠꯂꯁꯤ꯫ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯉꯁꯥꯏꯗꯒꯤꯗꯤꯀꯣ ꯁꯅꯥ ꯃꯆꯨꯁꯦ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯂꯪꯕꯁꯦ ꯍꯦꯟꯀꯠꯂꯦ꯫ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯑꯆꯝꯕꯁꯤꯡꯁꯤꯗꯀꯣ ꯑꯩꯈꯣই ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯥꯝꯈꯤꯁꯦꯕ꯫ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯏꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯆꯦꯟꯖ ꯇꯧꯏ꯫ ꯑꯩꯈꯣꯏ ꯉꯧꯔꯝꯕ ꯏꯁꯤꯡꯅꯤ, ꯑꯗꯣ ꯈꯤꯇꯪ ꯀꯂꯔꯁꯦꯀꯣ ꯑꯃꯣꯠꯄꯗꯧꯅ ꯑꯗꯨꯝ ꯃꯆꯨꯁꯦ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ꯫ ꯃꯁꯤ ꯍꯥꯟꯅ ꯍꯩꯗꯣꯛꯈ꯭ꯔꯁꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯏꯁꯤꯡ ꯑꯆꯝꯕ ꯂꯧꯁꯤ꯫ ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯁꯣꯝꯗ ꯏꯁꯤꯡ ꯑꯐꯕꯁꯤꯗ ꯑꯃꯨꯛꯀꯁꯨ ꯆꯥꯝꯁꯤꯀꯣ꯫ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯋꯦꯅꯤꯒꯔ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯗꯣ ꯃꯥꯒꯤ ꯃꯌꯥꯛꯇꯨ ꯀꯣꯛꯅꯅꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯝꯃꯤꯁꯦ꯫ ꯁꯤ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯑꯩꯅ ꯂꯧꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯀꯣꯟ ꯐꯦꯡꯕꯒꯤ ꯚꯤꯝꯗꯨꯅꯤꯀꯣ꯫ ꯚꯤꯝꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯃ ꯂꯧꯕꯤꯔꯣꯀꯣ꯫ ꯁꯨꯃꯥꯏꯅ ꯕ꯭ꯔꯁ ꯑꯗꯨꯝ ꯑꯗꯣꯝꯅ ꯁꯦꯡꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯕ꯭ꯔꯁ ꯑꯃ ꯂꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯃꯁꯤꯅꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣই ꯑꯗꯣꯝꯅ ꯁꯅꯥꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯕꯤꯔꯣꯕ, ꯑꯗꯨꯒ ꯁꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯛꯄꯤꯔꯣ ꯁꯨꯃꯥꯏꯅ꯫ ꯑꯗꯣ ꯏꯁꯤꯡꯁꯦ ꯑꯩꯒꯤꯁꯦ ꯁꯤꯁꯦ ꯋꯥꯔꯝ ꯋꯥꯇꯔꯅꯤꯀꯣ, ꯃꯔꯛꯇ ꯑꯏꯪꯕꯅ ꯆꯥꯝꯃꯦ, ꯑꯗꯨꯒ ꯑꯃꯨꯛ ꯈꯔ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯊꯪꯒ ꯑꯣꯟꯗꯅꯀꯣ ꯑꯗꯨꯝ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ꯫ ꯑꯗꯨ ꯃꯌꯥꯝ ꯂꯪꯉꯦꯀꯣ ꯐꯖꯅ, ꯉꯁꯥꯏꯗꯒꯤꯗꯤ ꯌꯥꯝ ꯐꯖꯅ ꯂꯪꯉꯦ꯫ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯨꯃꯥꯡ ꯆꯨꯞꯁꯟꯕꯅꯤ ꯈꯪꯗꯦ, ꯑꯗꯨꯝ ꯃꯣꯠꯁꯜꯂꯦꯕ꯫ ꯂꯤꯛ ꯑꯣꯏꯒꯦꯔꯥ, ꯁꯅꯥ ꯑꯣꯏꯒꯦꯔꯥ, ꯈꯨꯗꯣꯞ ꯑꯣꯏꯒꯦꯔꯥ ꯀꯣ, ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯡꯗꯣꯛꯄꯤꯔꯣ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯆꯝꯕꯁꯤꯗ ꯑꯃꯨꯛ ꯊꯝꯕꯤꯔꯣ꯫ ꯃꯊꯪꯗꯗꯤ ꯑꯃꯨꯛ ꯑꯩꯅ ꯈꯨꯖꯤꯁꯦ ꯑꯃꯨꯛ ꯇꯧꯁꯤꯀꯣ ꯃꯌꯥꯝ, ꯈꯨꯖꯤꯁꯦ ꯁꯨꯃꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯚꯤꯝꯁꯤꯗꯤ ꯑꯗꯨꯝ ꯑꯗꯣꯝꯅꯁꯨ ꯈꯪꯕꯤꯗꯅꯀꯣ, ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯁꯨ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯒ ꯑꯃꯣꯠꯄꯁꯨ ꯑꯗꯨꯝ ꯀꯣꯛꯏꯗꯅ ꯃꯥꯗꯤ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ, ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯣ꯫ ꯀꯦꯀ꯭ꯔꯨ ꯍꯥꯏꯗꯅ ꯎꯒꯤ ꯃꯍꯩ ꯑꯃ ꯂꯩꯗꯅꯀꯣ, ꯑꯗꯨꯅꯁꯨ ꯁꯦꯡꯗꯣꯛꯅꯩꯀꯣ, ꯑꯗꯨꯗꯁꯨ ꯇꯛꯑꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯛꯄ, ꯑꯗꯨꯁꯨ ꯂꯪꯉꯤ꯫ ꯑꯗꯣ ꯀꯦꯀ꯭ꯔꯨꯗꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯇꯥꯏꯝ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦꯗꯣ, ꯂꯩꯇꯕꯅꯤꯅꯀꯣ, ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯚꯤꯝꯁꯤꯅ ꯐꯩ꯫ ꯚꯤꯝꯁꯦ ꯂꯤꯀ꯭ꯋꯤꯠ ꯚꯤꯝꯗꯨꯅꯤꯀꯣ, ꯑꯗꯣ ꯚꯤꯝꯗꯣ ꯂꯩꯇ꯭ꯔꯒꯅ ꯑꯗꯨꯝ ꯇꯨꯠꯄꯦꯁꯅꯁꯨ ꯌꯥꯏ ꯍꯥꯏꯀꯣ꯫ ꯑꯗꯨꯝ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯈꯜꯂꯒ ꯇꯧꯕꯤꯔꯣ꯫ ꯂꯤꯛꯀꯤ ꯃꯦꯗꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯛꯄꯤꯌꯨ꯫ ꯁꯤꯗ ꯚꯤꯝ ꯈꯔ ꯌꯥꯎꯔꯤꯁꯦ, ꯃꯊꯛꯇ ꯌꯥꯎꯔꯤꯁꯦ ꯇꯩꯁꯟꯕꯤꯔꯣ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯛꯄꯤꯔꯣ꯫ ꯁꯤꯒꯤ ꯃꯪꯒꯟ ꯁꯨꯇ꯭ꯔꯁꯦꯀꯣ, ꯁꯤꯒꯤ ꯃꯅꯨꯡꯂꯣꯝ ꯊꯝꯕꯁꯦ ꯌꯥꯝꯅ, ꯁꯤ ꯃꯅꯨꯡꯒꯤ ꯇꯦꯡꯀꯣꯠ ꯃꯥꯜꯂ ꯂꯩꯁꯦ ꯐꯠꯇꯕ ꯍꯦꯛꯇ ꯆꯪꯉꯦꯕ꯫ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯀꯨꯠ ꯑꯇꯣꯡꯁꯤꯡꯁꯦ ꯑꯗꯣꯝꯅ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯥꯁꯟꯕꯤꯔꯒꯀꯣ ꯇꯛꯄꯤꯔꯣ ꯑꯗꯨꯝ꯫ ꯑꯩꯅ ꯚꯤꯝꯁꯦ ꯈꯤꯇꯪꯒ ꯑꯃꯨꯛ ꯂꯧꯖꯔꯦ, ꯑꯗꯨꯒ ꯈꯨꯗꯣꯞꯁꯤꯗꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯛꯄꯤꯌꯨꯀꯣ꯫ ꯃꯆꯨ ꯑꯩ ꯐꯖꯅ ꯃꯣꯠꯂꯝꯃꯕꯖꯥꯠꯅꯤ, ꯑꯗꯨꯝ ꯀꯣꯛꯑꯦ ꯌꯥꯝ ꯐꯖꯅ꯫ ꯑꯃꯣꯠꯄꯁꯦ ꯑꯩꯈꯣই ꯃꯥꯏ ꯕꯕꯜꯁ ꯊꯣꯛꯂꯛꯏꯁꯦ ꯑꯃꯣꯠꯄ ꯑꯣꯏꯅ ꯊꯣꯛꯑꯦ꯫ ꯑꯗꯨ ꯃꯌꯥꯝ ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝ ꯐꯖꯅ ꯂꯪꯉꯦ ꯑꯩꯒꯤꯁꯦꯀꯣ꯫ ꯏꯁꯤꯡ ꯑꯆꯝꯕꯗ ꯑꯗꯨꯝ ꯌꯥꯝꯗ꯭ꯔꯕꯗ ꯑꯅꯤꯔꯛꯀꯨꯝꯕꯗꯤ ꯑꯗꯨꯝ ꯆꯥꯝꯊꯣꯛꯄꯤꯌꯨ꯫ ꯂꯥꯁꯀꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅꯅꯦ
ꯑꯩꯈꯣꯏꯒꯤ ꯀꯣꯇꯟꯒꯤ ꯑꯣꯏꯕ ꯔꯨꯃꯥꯜ ꯅꯠꯇ꯭ꯔꯒ ꯈꯔ ꯑꯃꯣꯟꯕ ꯐꯤ ꯂꯧꯕꯤꯌꯨꯀꯣ ꯀꯣꯇꯟꯗꯤ ꯑꯗꯨꯝ ꯀꯣꯇꯟ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯅꯥꯁꯤꯡꯁꯦꯀꯣ ꯍꯥꯞꯀꯠꯄꯤꯔꯣ ꯁꯨꯃꯥꯏꯅ ꯂꯧꯈꯠꯄꯤꯔꯣꯀꯣ ꯁꯨꯃꯥꯏꯅ ꯂꯧꯈꯠꯂꯁꯦꯕ ꯆꯦꯛꯁꯟꯅ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯃꯀꯨꯞ ꯃꯇꯥ ꯌꯥꯎꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯏꯁꯤꯡꯗꯣ ꯍꯟꯖꯟ ꯍꯟꯖꯟꯅ ꯁꯤꯟꯕꯒꯤ ꯍꯩꯗꯣꯛꯄꯗꯨꯗꯒꯅꯦ ꯁꯅꯥ ꯅꯥꯅꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯎꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯆꯦꯛꯁꯟꯅ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯩꯊꯣꯛꯄꯤꯌꯨꯕ ꯅꯨꯡꯁꯥ ꯁꯥꯔꯒꯗꯤ ꯅꯨꯡꯁꯥꯗ ꯊꯝꯕꯤꯌꯨ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯍꯤꯌꯔ ꯗ꯭ꯔꯥꯏꯌꯔꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯞꯊꯣꯛꯄꯤꯌꯨ ꯑꯩꯁꯨ ꯍꯤꯌꯔ ꯗ꯭ꯔꯥꯏꯌꯔꯅ ꯑꯗꯨꯝ ꯈꯔ ꯀꯥꯞꯊꯣꯛꯑꯒ ꯀꯪꯍꯟꯖꯔꯒꯦ ꯃꯁꯤ ꯂꯩꯖꯔꯦ ꯇꯨ ꯈꯨꯖꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯌꯥ ꯃꯆꯨꯁꯦ ꯀꯌꯥ ꯐꯖꯔꯒꯦ ꯌꯦꯡꯉꯨꯁꯦ ꯉꯁꯥꯏ ꯋꯥꯏꯗꯤ ꯑꯩꯁꯦ ꯁꯨꯝ ꯁꯤꯖꯤꯟꯅꯕꯒꯤꯀꯣ ꯑꯗꯨꯝ ꯈꯔ ꯃꯛꯁꯜꯂꯝꯃꯕꯅꯦꯕ ꯑꯗꯒꯤ ꯂꯤꯛꯁꯤꯁꯨ ꯃꯆꯨ ꯐꯖꯔꯦ ꯂꯤꯛ ꯑꯍꯨꯝꯅꯤꯀꯣ ꯑꯩꯁꯦ ꯃꯆꯨ ꯂꯣꯏ ꯐꯖꯔꯦ ꯑꯗꯒꯤ ꯌꯦꯡꯉꯨ ꯈꯨꯗꯣꯞꯁꯦ ꯈꯨꯗꯣꯞꯁꯤꯁꯨ ꯌꯦꯡꯉꯨ ꯄꯨꯔꯥ ꯃꯆꯨꯁꯦ ꯆꯦꯟꯖ ꯇꯧꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯍꯟꯕꯗꯧꯅꯀꯣ ꯑꯗꯨꯝ ꯃꯥꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯁꯤ ꯂꯩꯖꯔꯦ ꯑꯗꯨ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯅꯤꯌꯣꯝꯁꯤꯗ ꯁꯣꯏꯗꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯕꯦꯜ ꯑꯥꯏꯀꯟꯗꯨꯒ ꯅꯝꯕꯤꯌꯨ ꯃꯊꯪꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣꯝꯗ ꯌꯥꯝ ꯐꯥꯔꯁ ꯑꯣꯏꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ